Tronglaubi Thodoka Mari Lenina Uripok Kaidem Jennifer Na Changsilakiba Chara Henry Kongjangarang Lushin Krabamatung. Ngasi Manipuri Chief Minister Yumnam Kemchanda Point Manga Yauba Memorandum Ama Pishinkhre. Memorandum Pishinkiba Adukamari Lenina Uripok upon Balup UAL Amati, Uripok Nupi upon Balup UNALG. Luching Basing Yauna Manipur Press Club the Pangtoki Papaugi, Mepam Amada Uripok upon Baluki General Secretary Samum Trubanahai, Jennifer Nangarang Chara Henry Kongjang Handokiba Adu Masagi Hakchangi Fibam Ka Hena Sokchilapa Adu Uraga, UAL Amadi UNAL Githong Missing Na, Haizabadaki Handokibane, Mahakna Taliba demand Adu Chief Minister da Memorandum Oina Pishinna Bangarang Kanaki Adubu, Mahak Masa Sonba Henman Kibadagi, Memorandum Adu Pishin Bangam Kide, Adubungasi, Tanjami Yenglaga Chief Minister Office da Pishin K, Memorandum Aduda Paliba Warul Singi Manungda, Kumja English Singani Kunumdagi Me Ohundagi, Hokiba Irangasina Maram Oiraga, Housing Relief Camp the Changsa from Loudon Ladyba IDP Sing Ase Atubada, Mayum the Hanjil Hanbiu, Koki Kulai Piber Singa, Lengaka Chatanariba, Su Kudak the Handopiu, May Ohundagi, Mankraga Housing Faubati Bakana Ladyba Singi Hakjang, Yumgi Mi Singta Sinabiu, Koki terrorist Singna Hatu Pikraba Singi, Achumba Wayal Lengakna Atubada, Fanghanbiu Amadi, Census Pangtok Tringaita, NRC Hana Pangtok Pio Hibernating Basing Yaudi, Karigumba Lengakna demand Sing Ase Atubamatanda Tabakta on Tok Pirak Trabade, Miyanga Kutsam Naduna, Hena Kanba Kongjang Changsin Gani Haina Mahat Makataki. Karigumba government na thabak oina pangthoraktaba miyamgi apambagi mayokta torokpa taragadi akanba khongjal ama sangchil lakani haibasi akoi uribo opunba lop amadi uribo nupi opunba lop kal khusam akoi Jennifer nang ngasi sangchiliba khongjang se sigi mathakta akoi atopa khongjang ama soidina sangchil lakpa lakani haibasi Manipur government gi mafamda akoi paudamjari miyam gi mafamda paudamjari maramdi akoi sungsoi soidina akoi government na akoina haijariba thabak thorom singa se soidina tawmirakani haibagi thajaba thamjari ngasi lamdam asigi machi machan macha oiba akoina iramdam asi mai horabo phokta ne yingchen ngamda namda ba haise akoi laibak thibane aduna aina taliba da demand ase karigum thuwa matamda Akum pirak tabatarabdi. Aigi iraicha iraibakta laiba praja ngasi phawda parda amagi marumda thambiriba IDP mangkhraga thiba phangdana laiba akhoi kunthra mari imung manung amasung akhoi punna akatba khongjang ama changsen lakani